Lakhipuronline puthok-saba Jungi tang kuntaret Laibak pokpa numit ki Khomjinba Pao tabirasi. Ahanbada maruoiba Pao. Handak puthokkiba draft delimitation adubu yaningdaba phongdoktuna ngasi kauriba pung 12 gi barakban maikei kayadagi saugatnarakli. Ngasi gi barakban asida saugattanaba kasar police na miyamda paujel pikre koina chattuna ngaksenkre. Manipur da thokliba kangluk ki rang asiga mari lainana maira paibi lupna Karimganjda santi ki khongchat chatkre. Amasung Tripura gi chingtam pullaga chayol ama chupna pangthokadaba kharchi puja ngarangdagi haukre. Haujik mapungoiba Pao tabirase. Handak puthokkiba draft delimitation adubu yaningdaba phongdoktuna Lakhipur gi khungang kaya sonai amadi Udarbon Bidhan Sabha Kendra da hapsinbagi mayokta janingdaba phongdoktuna ngarang ningthaukaba numita Sribar GP gi lalang part 4 gi Baglar Park khungangda miyam gi oiba khongset ama chatkre. Khongset adu lalang part 4 dagi rail crossing da loisinki. Khongset adu da wangang laduna Nasib Alina hai delimitation draft adu kaidongnungda yaba ngamloi Sribar GP gi revenue village anibu Sonai Bidhan Sabha da hapchinba yaningte haiki. Thauramda Rezauddin Babul Hussain Chaudhary Apabi Bibi na chingba miyoi kayana wangangki. ये लिस्ट है আমরা লালাং পার্ট 4 এরিয়া সুনাই সমষ্টিতে অন্তর্ভুক্ত করা হয়েছে সেটা আমি দেখছি। আমরা মানি না যে সুনাই বিধানসভা সমষ্টি এই আমরা লালাং পার্ট 4 থেকে 70 হইতে 80 কিলোমিটার দূরত্ব আছে। এটা আমি প্রতিবাদ করছি। আমরা আগে থেকে লক্ষীপুর বিধানসভায় অন্তর্গত আমরা শিরবার জিপির অন্তর্গত আমরা লালাং পার্ট 4 আছি। এখন বর্তমানে এই এলাকাটি আমরা লক্ষীপুর বিধানসভায় অন্তর্গত থাকতে চাই। আগে শিবার জিপিত আছে, শিবার জিপি থেকে আমরা সেপারেট করছে, আমরা সেপারেট করে লক্ষীপুর এলাকার শিবপুর অঞ্চলের ভিতরে আমরা জিপি অফিস থাকতে লাগবো, দিতে লাগবো। আমরা শুনাই যাইতে পারবো না। Delimitation draft adugi mayokta BDF amasung atay lup kaya ngasi Jungi tang kuntareta kauriba parakban asibu Lakhipur Monitoring Committee na mapungphana sagwarli hairaduna lup asigi President Khaidim Kantana delimitation gi handaki draft asi Barak Tampak ki miyam gi mayokta ni haina kanna yaningdaba phongdokre. Lakhipur gi khungang kayabu machoi tahanbagi saktama ma puthorakliba draft asi kaidongnungda su yaba ngamloi. Lakhipur gi local MLA na delimitation gi committee da leiraga asigumba saktamama uba phanglibasi ngaktaba ngamde haiba wafam Lakhipur Monitoring Committee gi maigaidagi Secretary N Nandamohan gi cherol asida phongdorakle. Kasar Palarbon Market se tangarang miyam gi oiba mifam ama pangthoktuna delimitation draft ki matang da pendaba phongdokladuna tongan balup kayana ngasi kauriba pung 12 gi barakban asibu sagotkhre. Delimitation gi khudongchaba lauraga Lakhipur da rajniti ki phirep ama matam sangna leinanaba meiteina taba khungang kayabu machet tahalaknaba honarakpani hairaduna masigi mayokta Palarbon Tarapur Manipur Badri Chandrapur GP gi miyamna lepa leitana mayok nagani haibagi wafam kaya phongdoknaki. Thauramga mari leinana Assam Pradesh Congress Committee ki Secretary L Thoibanasu matam khudingmakta miyam gi yaifananabagi damakta lepkani haiki. Jungi tang kunda puthokkiba draft limitation adubu yaningdaba phongdoktuna ngarang ningthaukaba numit Silcharda Citizen Rights Protection Coordination Committee CRPCC na Barak Valley gi miyam gi oiba mifam ama Silcharda pangthokre. CRPCC ki President Professor Topodhir Bhattacharya na mifam apoiduna pangthokkiba mifam aduda Rajya Sabha gi MP Susmita Dev Hanagi MP Radheshyam Bishas Ataur Rahman Mazarbuya Sarimul Haq Loskor amadi Kishore Bhattacharya ga loinana Dr. Maimom Santi Kumar su dais ki leiting oikhi. Tampak asigi jila ahumdagi tinkiba miyamna amato oiba kholaw ga loinana CRPCC na changsilakpa khongjang matam pumbada saruk yaduna mai pakanana ba honagani haina warepnakhi. Mifamna ngasigi ban asibu mai paknana ba loinana handaki draft limitation asi cancel tawhanba haibana chingba warepnakhi. Mifam adu da wangang Dr. Maimom Santi Kumar na haikibada puthokliba draft delimitation asina
apik apikpa kanglupsingbu machoi tahanduna sathiba mawngda sokhale kumja lising aniga anigi delimitation act matungina purup khudingmakta chap manana khudongchaba phanganba haiba waphambo tungoinaraga ngamkhai jathorokpagi thawng asi yaningde haiki ngasi kauriba pung 12 gi barak banasida sagotanaba kasar police na miyam da paujil pibaga loina ngarangsu silchar town sin bathungna koina chatuna cheksil thorang lokot khre kasar police ki sp numal mahatana lamjingduna chatkhiba khongsara duda thoganingdaba thodok sing thoktanaba maige sin bathungna ngak sen ki ban haibasina selthumgi lambida thoidokna amangba puragi maramaduna ngasi kauriba pungtarani thoigi parak banasi society for Meiteis chambers of commerce assam smcc na support tawba leite haina phongdoragli handakta thokiba delimitation gi drop adugi matangda smcc na su janingdaba pendaba kaya lei adubo masibu democratic oiba mawngda memorandum na chingba piduna wakat phongdoksi ban tawbuna ikoida amangba kaya thogali haina society for Meiteis chambers of commerce assam gi maike tegi phongdoragli Panbayai Election Commission of India na handak ta puthokiba delimitation draft ki matang da penda ba phongdoktuna tongan malup kaya ngasi June gi tang 19 pung 12 gi parak ban kauri adugi democratic right ta democratic way da protest to gi any mi amana pasana otherwise amana protest to ai but what are really ban hai ba city ban hai ba ko city akoi pamde khoi Assam ki state ki oina quite economically backward oiba potni ban hai ba city akoi amo bujaninge delimitation ki matang da Lakhipur constituency da akoi Manipuri Meitei sing se yamna mapanda Khomjinba khara chakiba adugai ki sonai da khara chakiba asi pot city akoi pamde adu pamda ba do akoi tarap tagi su democratic way da che iba khotpa novenam piba election commission of India ra pi khotpa tum torkani Manipur da thokliba kanglup ki rang asiga mari lenana maira paibi lupna Karimganj da santi ki khongchat chatkhre Manipur da thokliba kanglup ki rang asi athuba matamda mahusa gi pibam da hanjilakna bagi damak dargar bon hingla maira paibi lupna sinduna santi ki khongchat ama Karimganj district ki dargar bon bazar da chatkhre khongchat asiga mari lenana Rita Singan haikibada hojik Manipur da thokliba kanglup ki rang asi athuba matamda luisin binaba laingak na hona biduna santi purakan biu loinana leikhidraba singi mapamda maira paibi lupasina mapugi mapamda thongni jakhi ngarang ning thokaba numita chatkhiba santi ki khongchat asida hingla maira paibi lup ki mihut chamaga yankhai romna sarugya ki haina pawasina makhatari মাইরা পাইপি তরফ থাকি আর কি এই মণিপুরে যেটা এটা মানে আমরা শান্তি চাই এটা মানে যাতে আর কি আমরা সরকারে একটু খেয়াল করে দিতে আমরা শান্তি লাগে পঞ্চায়েত 51 দিন মানে অনবরত এটা দাঙ্গা চলেই রেখেছে এবং কেন্দ্র সরকার এবং রাজ্য সরকার এটা থামাতে পারছে না সব ব্যর্থ টোটালি কইতে গেলে ব্যর্থ বুঝুন না এই ব্যাপার নিয়ে আমরা গ্রামের এই এত অঞ্চলে যে মায়ের সমিতি এইটাই নিয়ে একটা উদ্যোগ নিতেছে যে আমরা একটা শান্তি চাই মণিপুর রাজ্যের মধ্যে হ্যাঁ এই নিয়ে একটা যে র্যালি আমরা মানে সবার সামনে একটা র্যালি আমরা Takhengi hanagi konung all Agartala Puraton Habilida Lisingamaga Chatre Niputeretagi Lisingamaga Chatre Marfu Humdogi Matamda Palamba Ningthau Krishna Manikyagi Haktaktagi Chatnaduna Lakliba Mahusagi Takhengi Khwaidagi Liraba Chingtam Ani Yauna Pangthokpa Kharchi Puja Haukre Takhenda Meitei ni Hanana Kundaramba Krista Kumja Lisingamaga Chatret Kamar Futarani Pan Matamgi Mekli Paramanakta Chaturdos Devata Mandirda Chayol Amachupna Pangthokadoriba Lai Taramari ki Kharchi Puja si Hauki Kharchi Puja gi Thoromasi ga mari lenana ngarang Jungi tang 13 Lai Kuramba Lunana Krishna Mala Mukto Mansta Pangthokiba Thoromamada Tripura gi CM Dr. Manik Sahana Mela amasung exhibition haudokpiki Thoromaduda Tourism Minister Susanta Chaudhary Tribal Welfare Minister Vikas Dev Parma AMC Mayor Deepak Majumdar na chingma miyoi singna saruk yaki haina Agartala dagi RK Tarunjit na paudam lagle মানে কিভাবে
এই চতুর্দশ দেবতা প্রতিষ্ঠিত হয়। আমরা মনে আছে ছোটবেলায় আমরা বসে থাকতাম কবে এই খার্চি পূজা হবে। তো তখন তো এখানে ব্রিজ ছিল না, খুব কষ্টে প্রায় ঘন্টা দুয়েক অপেক্ষা করে। नुंगाइरबा पाव खु तांग चिकपा नार्व की अनाबा ख्वांग यांगलिन की अनाबा ब्रेन अमदी बीपी स्ट्रोक ओइरुबा सिंगी अनाबा कयाबो डिजिटल क्लिनिकल मैग्नेटोलॉजी स्कैनिंग थेरापी ना लायंग याहले लायंग असिना हिदाक अमता याउदना हक्चांगी सेल अमदी वाइटल ऑर्गन सिंगबु मथौ निंथिना पांथोकहंदुना ई तोंगता लेरंबा अमोटपसिंग सेंगदोकपा ngamalle amasung kidney liver heart amadi brain gi mapangal kankat handuna hakchang phana thamba ngamalle magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 नोंमाइजिंग नतबदा नुमित खुदिंगी अयुकी पुंग 13 दगी नुंथिलगी पुंग अमा फावबा लायंग जरे चीफ कंसल्टेंट डॉक्टर एम शांति कुमार सिंह लाइफस्टाइल मेडिसिन कंसल्टेंट हार्वर्ड स्कूल ऑफ मेडिसिन यूएसए सर्टिफाइड मोबाइल नंबर 9435070286 आइगी मिंग बिनोदिनी कवे आइगी मखों से नारकदगी चटपदा प्रॉब्लम ओइदले मखों से पोमगा मखुगी तांग सिदा हाना हवे अनाबा से हानबे यौरपसे अदगी आई अतोप हिदाक खरा चारबदे अमु हेंजलपदगी अइना सरगी नंबर से फंगनबदगी मरी मंगानी से जेंगबदा आइगी मसा से क्याम यामना फई हाबदो इखंगी अगी मिंग सूरज कौई लखीपुर पंजलकाई लाचबनी मतलब ख्वांग नाबी चिक साई खा तौजबदो सर डॉक्टर शांति कुमार एनर्जी हीलिंग सेंटर लागा 3 days मनुंग खा 40% मुग रिकवरी ओइरे हाइबजारे हाइबने अदो नोय सिलचर की स्माइल मार्केट सिदा असि मफम सिगा लेजरी अगी मिंग एस मणि कुमार सिंह रोंगपुरदगिनी अगी खुरु अनिगी चिक साबगी प्रॉब्लम सी मतम कुइनदगी लेरगले डॉक्टर जेंगनबा कया जाबक पुनमंग जेंगले हिता लांगथा कया चाजरे अदुम पुंफा फबंग अंखिदे एनर्जी हीलिंग सेंटर डॉक्टर शांति कुमार की चेंबर दा लाक्सदुना मा कताना जरब मतुंगदा ngasi नुमित 13 रोम फरकले इना मागी मखादा दिलायंग जाबा हुजिक फावगी मनुंगदा अगी खुरु चिकलंबा प्रॉब्लम लेरंबा मयाम अदु अदि फबगा मानरे खरनी की मतुंगदि की खुरु प्रॉब्लम से मपुंग फाना फरगनी नुंगाइरबा पाउजेल उनसागा मरी लेनबा अनाबा मखल कैमरोम लायंग बहुजरे उनसागी लमदा ममिंग लेरबा डर्माटोलॉजिस्ट डॉक्टर जुमनाम लोकेंद्र सिंह MD एम्स न्यू दिल्ली ना उनसागी अनाबा मखल कया लायंग बहुरे कासार लखीपुर खुमन मनिंग लेकाइदा चयोलदा अनिरक लेबाक पोकपा मसिंग युमसकैसा नुमित खुदिंगी लेबाक पोकपा नुमित्ता नुंथिलगी पुंग 2 दगी नुंथिलगी पुंग 3 फावबा अदुगा युमसकैसा नुमित्तना अयुकी पुंग 3 दगी अयुकी पुंग 10 फावबा लायंग चथरी रजिस्ट्रेशन अमसुंग अकुपा मरोलगी दमक मोबाइल नंबर 9435548402 नत्रगा 7637913072 नंबर असिदा पाव फोबिनबा हाइरे अरोइबदा मरोइबा पाव अमुखन्ना हंदक पुथोखिबा ड्राफ्ट डिलिमिटेशन अदुबु यानिंगदबा फोंदोक्तुना ngasi kauriba pung 12 gi barakban maike kaya dagi sagonarkle ngasi gi barakban asida sagotanaba kasar police na miyamda paujel pikre koina chattuna ngak senkre manipur da thogliba kanglup ki rang asiga mari lainana maira paibilup na karimganja shanti ki khongchat chatkre amasung tripura gi chingtam pullaga chayol amachupna pangthokadaba kharchi puja ngarang dagi hokre Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare